Ahan badamaro iba pau sadongi hi laksin madalo kibami hongi manungda amagi hakchang fangle. NGO singi katokpa service yaudana lenga kaktana hakchal gi thorang packet pada awaba oi haina Manipur ge governor Dr. Nazma Heptullah na phongdokle. Amadi sakang labasingna Delhi da Manipuri mahire manga furakpada ama ka hena sokpada gi laikitna kre. Karunjare ISTV pau miang tabiri basing utaram nokjare hauji mapung eba pau Satkiba tang kunipan da sitkiba nonglei nongsit aduna mapithel dam gi chadong area da mi tarani thoi tongba hi ama laksin khibadagi mioi ahum thiba khangdana lakiba adu ngasi amagi hakchang phangle phanglaba mi adudi S Rajib ni maki hakchang adu ngasi nongthel pung ahum lom taba aduaida ramrei gi khunja singna kochi thadaduna khonbada palakhibani Indian Navy gi divers singnasu ngasi akhanaba mafam kharada hanadagi hena kupsinna thibagi thabak chathaki Hojik Rajib ki hakchang mafam asidagi thadokna chakre adubu mafam asida lehoriba imung manunadi makha taba lehoriba hakchang ani adu ngasi soidana phangni haibagi thajab go loinana khawrang ngari leikidraba Rajib ki matangda imung manungna kari phongdrok gi haibu matangda mayam thamjage hoji aikhoina unajagadriba asi Rajib ki ine ni unajagadriba ai sa posti Rajib sa ai sa ai sa samna lai bade mala loi na tawin hai bade mala ram ne hai bade hendi mayam di ranjil ana khange khoi ne yam nungchina nanau yai ma na ma pa ga ya no so mane ya do nanau yai ma so ina wa phe ji ya wa ba mi ne ai lai ra bai mong ne mane ki lai ba sang ni la ko moi me am na ine nang nungai ra kine na ba ko ya wa ji ran ji jang khang ba mi ne ma u ji ma sa tu ma pa ga jam so ma mi ne ran ji to MLA su arba sar Govindas ta zik thibagi thabak se hek thakdok thokpa numit dagi ngasi phagwa mafam asida yarektuna leibiribani sar se mayam na thiriba zik tawriba thabak sing asi imung manung amoina kari khallige haibagi matang na su labjage yam phasana thibiri ko laibak thiba thakdok thokra matungda ai sana honorable chief minister da report se tawra matungda honorable chief minister na sarkar ki side te gi all effort body si thu na mayam da phangana na bai kan hona biri masitigi hen bai koina sarkar na tawi be habasu tawbire isor gi khorum bai habasu civil society organization sing punamaki support ka matung iroina na hona biri ko duna masidi akoi khutam ta leibana te isor gi khutta lei hai tare adu akoina asa tawjari sidi ngarang dagi na ngasi phawada koi gi gate sing si loina dam gi gate sing si hangdokrabni na thiri basi gi mathakta amuk hena thuna join out to thoki taraga de koina soidana body ahum si recover toba ngamani na dumaina khallaga dugi asada ne koi se leijari si koi gi su angam bai di ising thadok pa khotok pa akoi site te gi tawya ba kari hangna ba hotna ba da hanba leitena koi su mateng tawgani 3 cops te gi choppers tharaktana mathak te gi baw lawre adagi divers sing si moi hojik su suklep lep tana sum chidana hotna dana leiri adana atopa maikai de gi अखोगी थाजबदा अखोगी लाइटिन खोरुंबगी तोंगान बा एंगर दगी कन्ना अखोई मणिपुर प्रजा पुन्नमक होटनदना चटमिनरी अखोइना थौदोक थोखिबा नुमित अदुदगिना अखोई डिप्लॉय तौबा याबा अखोगी स्टेट डिजास्टर मैनेजमेंट रिस्पांस फोर्स अदुगा अखोगी नेवी की ग्रुप तोंगान बा अखोगी पुलिस डिपार्टमेंट की फायर टीम तोंगान बा अखोई डिपार्टमेंट क्या हम डिप्लॉय तौरगा थीरे थौदाम नानागो लोइना पाउदम जरिबो निथकलम साना जाउ मिtai romrei hitangthon ISTV news
Rajiv ki hakchang Jennings Mokta Puraktuna postmortem tawkhre Mokta lekhidrabagi imung manung amadi maruk mapang sing lakhi imung manung dak phangba pawgi matungina postmortem loirabasu hauzik hakchang phangdana leiriba manaw nupa Roman amasung Rani gi hakchang punna phangdriba phawba asiba hakchang laukhiroi punna mathau mangam pangthok minanaba ngai khigani hairi Caesar Hospital Smile Train Project Pangthorakpa chahi kun surakpagi thauram The Smile Tours thauram pangthokre Lamfelda leiba IMA gi hall da pangthokiba thauram da Manipur gi Governor Dr. Nazma Heptulana pikliba angang singda chinban kaibagi samasya malemda saungna thengnari project asina hairi pa saitheng asidagi kanana ba honabada achoba thodang laure Caesar Hospital na Smile Train Project paikatuna angang kayagi chinban gi asoiba semdokpada lauriba thodang thagat ningai ni Hospital asina India da natana Myanmar da chatuna layeng asigi khudong saba piri masipum namak hospital asigi kathoklaba doctor singi khudol hamani pikliba angang singda chinban kaibagi khudong sadaba asina angang singadu ngang basakpa saba thakpa singda khudong sahandaba tanatana makhoibu miyamna hanthana yengdaba nate NGO singi kathokpa service yaudana lengak mathantana hakselgi thaurang paikatpada awaba oi haiki The biggest service we can give them is to stamp out any mark of discrimination. We must encourage voluntary workers and voluntary organizations to set up hospitals, nursing homes, and other healthcare centers by providing. The government alone cannot bear the full burden of healthcare. At least a part of it must be given out voluntarily. People who are willing to serve the health system apart from the free corrective services, other additional services under Smile Train project includes free diagnostic facilities, hospital accommodation, speech therapy, and traveling around up to for this place. Project asida partner oiriba Nagaland dagi lakpa Dr. Singh su saruk yaduna makoina packet kiba achievement sing slide captuna utki Caesar Hospital gi managing director Dr. KS Palina project asigi matang da palladuna malem asida angang million kaya chinban kaibagi awaba mayuknari project asina awaba si muthatna ba pandam thamle Caesar Hospital na project asigi makhada mioi lak manga makhoigi awaba kokhan bangamkre mission Barak Valley mission Nagaland pangthoktuna hospital asina hona batanatana mission Myanmar haina mingthonduna Myanmar da satuna angang kaya momon minok pibangamkre Nagaland khaktada angang chatret hena masigi khudong saba phangankre Myanmar da project asigi kanaba pikhi batanatana lamdamadugi surgeon ani amadi nurse manga train su tawkre haiki tungda palana siga mari leinana pangthokiba sport painting competition da makok mathang tarba singda mana matum yenthoki Manipuri sing yauna awang nongpok lamdamgi miyoy singbo Delhi amadi Bharat ki tongan ba state kharada tathi tawoina tawbatan natana maram khangdana hat pa fawba yaurkraba matungda haujiksu tathi tawoina tawbagi thabak leptana chatharakle chatkiba tang kunipan gi anganba ayukta miyoy 15 mukna sai amadi hockey stick sejinaduna Delhi da mahi tamliba mahiroi ama tamthina purukpadagi soktuna laikana khre aikhoigi Delhi paumi Saram Roses na pirakpa pawgi matungina soklaba mahiroi adu Delhi University gi Ramjas College da History Honors da second year tamliba mahiroi ni hairi chatkiba tang kunipan gi ayukta Delhi gi Patel Chess amadi Vijayanagar ga tainaba mafam amada mahiroi aduna atopa mamanaba mangaga loinana kar amana thenge torukpadagi mahiroi aduna makna paiba lairik aduna kar aduda thongki hari thodo adugi tungda Vijayanagar gi mapada kar adu khamduna leramlaga mioi 15 mukna makhoi mangabu phurakpada mahiroi ama ka hena sokpadagi hospital da laikanaki thodo adugi matangda mari leinaba police station da wakatlabasu laukhatpham thokpa thabak laukhat pidre hiram sida Manipur lengakna miyeng changbiba mahiroi singna pamle masigi matangda ikhoigi paumi Saram Roses na pirakpa report ade haya ko imu onungi mioi singna phongdok koi matungina asiki leba safra aduga makoi manga lakpa aduda makoi mitra manga na asiki de tamthina yamna serious no habi matagumna makoi gi thang yot amadi akoi yoni le singba sina duna asmuti frei ba si tasengna no is leba aduga Manipur like tam leba safra mayam sing asi asida makoi de recently na tragana mapanding la kuni singha habi gi aisu tobo ngamoi habi gi matagumna tawai bo mo asida de lisa leba safra mayam singna aki nuai da phone ba ko matang asida
Manipuri Langang na Mari Tongan ba Mari Lainabasingna Delhi Labor Satra Mayam Sing protection in the Mokta Karito whatever have to Adu Wahanga Sing say Audam Day with the Sai 7 News Bizena. ing solisingani taramapaldagi ing solisingani kunmathoi fawagi oina all Manipur Working Journalists Union amjugi thopugadaba singi mikhal ngarang pangthokre ngarang ahing athengba fawba pangthokhiba mikhal adugi fall lauthokpada pokna fam pausegi associate editor Bijoy Kakching tabamna bot masing chama humphumari phangduna mai pakre ma kalamba tauna khiba kanglei paki mairagi joint editor Wangkhemsa Dharmendrana bot masing chama nifumapan phangki Standing Committee member Nipan Khananabagi Pangthokiba Mifamda Mai Pakibasing Aduna ISTV Network ki Khwairakom Nauba People's Chronicles ki Eris Rona Longjam Imphal Free Press ki Luvon Jimmy Lamkang Sanalepak Pausegi Sankar Sanga Express ki S Bokul Jauba Impact TV ki Jotin Amadi Aikoigi Panthungi L Sanjit alias Bhaktani Mikhala Sigi Aro Amjugi Hanagi President Oiramba Lehau Thabam Sarachandrana Oibaga Loinana DIPR gi T Romesna Observer Oina Sarukya Ki CBS in Lauba class 12 ki exam ki for lauk thokre pastor wi chang cha da marfum doi 10 mari oike punna mahiroi lak tarani thoi lising marfut taret chahum yankhai mapanna sarugya khiba exam aduda UP dagi Hansika Sukla amadi Charisma Arorana mark chamanga ki manungda mark chamri marfudramapan phangduna punna CBS gi topper oikre masigi matangda CBS gi chairperson Anita Karwalna official oina media da lauk thokre Yellow Missing Apunbagi Pangal, Sagatnabagi Pandamda, Lakliba Megi Tang Tarukta, Sana Konongda Pangtokoriba, Pibami Famda, Sagai Salagi, Piba Singna, Sarugyabu Haina Yellow Me Topegi Advisor, Mutum Churamani Nangasi, Utra Sanglenda Pangtopa, Paumisinga Unavada Fongdokre, Magna Makata Raduna, Matamatangi Paliba Nitosingi Matamda Iramba, Piba, Mahorol Puya Asi, Maharas under Kritigi Matamdagi, Leptuna Lakraba Matung, Mamang Sahidagi, Piba Mipam Pangtokuna, December, Mahorol Koba Puya Ama, Piba Sing Komzilaga, Matangi Ningtau Lakriba Fauba, Tatnanaba, Sengadoriba Asigi Yenglaga, Tangai Fadana Piba Sing Nasarukyabu Haike. Pibagi Mipam Sekarigamata, Tawadoribano, Adumasiki, Maru, Basikarino, Habase, Masi. Lamnamsi the lady by my chow, my no sing a hanga sing. Masi Maramda, Mediada, Itopi dana, Nainabi dana, Hojiki Laiba Society Sidata, Hojikunais data, Sagai Salai Valley, Mayam, Punjala Kanda, Maduki Anuba, Warima, Semagati, the Kumasini Nusi Samabagi, Aduba, Punahiminabagi, Marik Mahau to Henamake, Sena Tokani, Amaga Magagi, Masakanabagi Sangs, Maduni Henry Habagi, Pojan Tazabatu. Manipur Minorities and OBC Economic Development Society Manipurna Sinduna 6 months free remedial coaching under Direct Young Ministry Program 2018-19 ngasi Yari Poktaleba Azad Higher Secondary School the Hodokre Thoramaduda Minorities Affairs Manipur Director cum Secretary NG Uttam Chief Finance Officer NG Roman Mobetki Assistant Project Officer MD Alam Yauna Miyakana Sarukya K Director Uttamna Subject Kudungmak Mairui Singna Housing Tuition Tamba Yauribasi Matam Mangba Kaktanatana Apaba Kudam Nati Haike. Manipur ki Satra Jingje tuition be addict chure. Laina Makalam over tuition overdose near Federal Ladies. Ka Hena tuition Toba subject Kudin ki tuition Tobadi Apabanati. Aduna Nangi Tanai Padana, Nana Hainadaba. Now on the Aruba subject, Haragi tuition D, Sarkarna, Sillaga, object will pound to Adam. Tuition Dakar, Way, Hanba, subjects into a queen of Pampre, Pampui, tuition Sida, Oya Yauna, Saruyabu. Mayumakai Palaba Nupanupi Singi Marakta Aron Mari Lainaba Ase Bharat ke Supreme Court ki Warepna Nupa Kakta Dandi Piba Ase All Manipur Women Social Reformation and Development Hamas na Yaning de Haina Nubasigi President T.S. Ramanina Fongdorakle
ngasi lamphel da leiba lobasi office da pawi singa unaba amada mana makhata na phongdo khibada ngasi thogliba misimina asina maram oiraga aron ba mari leinari ba nupa nupi animak athuba matamda ain semduna manaba thakta chairak pinaba supreme court na ain sembiu natrabadi lamdam asida hena tamthiba crime kaya thorak yai semliba ain aduna leibak adugi miyamgi punsida achoba singnaba oiraklabadi ain adu chatnaba yaroi khudakta semdokadabani nupa nupi anigi marakta amana amabu thajana dabadagi lamdam asigi imung kaya kangkhong saiba haurakle masina maram oiduna masa masu sing lamjing lamtakda phattaba macha oirakpa yai aronba mari thamnariba nupa nupi aniduna loktunaraga mapuroiba hatukpagi wathok thorakle masina lamdam asigi maru oina manipur gumba masagi chatnarol wangna leijaba asida khwaidagi sathiba khunai ama oirakpa yai haike na kanai machano mama na kana ma no haiba tu macha ma pham maram ta khangda de mama ngai matam da nupa khakta ain haiba do hujik ni nupi ne henjal labina nupi ga nupa ka cham manana ain cham manan dan cham ana phangan bi do yam thuna to bi haiba pa no hoi chu ne nangi nupi sing do wara o machim ban pien ta hong kanu macham ka han kanu phi section na selu phi khoiga selang kanu nupi sing do noi nupi sing do phajana wara o manipur gi saraka chu ne atu ke matam athu bo matam da yang jam bi o pana tana bi o adu shopping ko chu ne yam thuna athu bo matam da bas tau bi o moi ki exia machim moi chap manan da di phangan bi o nupi chu warak pangam de nupa chu warak pangam de thuna phangan da di yaroi sini Zatkiba April ki tang ni panda lila yingba zatkiba tagyal khongbal punsungbam laikai dagi ayekpam bedazit accident thoktuna laikhidaba mande kanagumba kharana pharaga hatpa male misi sigi matangda achumba puthokpiu haina tagyal khongbal maira paibi singna ima ibe matarung hanbi thongak macha lairembi sanglenda wakan fam chatakre laikhidraba bedazit ki loinabi ayekpam romina mahaki mapuroiba lila yengani haina satkhraga accident thokpadagi rims ta leire haina paula ke rims ta yoraba matungda ikan kanadana mahaki mapuroiba lekhide accident to e hairiba lamoi khongnang khongda chatuna yengbada accident thokibagi kudam amata fangide mahakpu rims ta pukhalakliba mioi ahum adugi statement lahu matamda amaga pakum manakide athuba matamda achumba putokpiu haike puroibana lekhidabase accident makti malaktare lambi du da su I nung ka inta taba udre mina phuraga hatpi ramba male ngasi bawda postmortem gi report su phangdri akhoi su ahan bada di isam samna khalu yeba moise ai puro da soga pukhat pi banina rims ki akhoi na camera lawjer bo matam da di moi amana pukhat le na hari mathanda pukhat le hari aduga di moi ani tawraga pukhat pi na adumaina tawna ujare ba khoina adaido khoina karmai tawri no noi gi se samaina machin ju manade adu noina kari gumba makha amta sathadi sina kamai tawri no na haiba ju kari mata police tagi oi boraga su khoida information amata hoji se tuminna leinare ipuroi bagi mihato asumba langla langjin amta puthokpi hoidana aina sarkar da aina haijaningi April kuntrada Nambol police station gi manung chanba irengba mamang lekai da kainodagi thiam shamo koba mioi ama truck manungda siramba misiga mari leinana semkiba je sina thasigi mari fawbagi manungda jenaba mioi sing mari leinaba singna puthokpa ngamdrabadi me manga dagi tijim lambi thingba yauna akanba khongjang sangsilagani haire ngasi kaino kaithel pangthokpa miyamgi mifam amada JSC convener Huidrom Sanjoina Shamo atamnana mioi kharana hatpani haiba chingnai thodok sida chenariba mioi sing me mari fawbagi manungda phadrabadi me manga dagi tidim lambi thinglagani haire लाइव तारीख मरी फावगी मनुंगदा आरिबा मिसी एससी मतंग सेनरिबा मियोइसिंग असि मणिपुर गवर्नमेंट की माइगेदगी आरिबा लंगला लंजिंग असिंग बदु थिदोपिदुना पुथोपिउ अवाना ngasiगी पुलिब म्यामसिंग असिना कोई खोंजंग कया संगचन बय लोइन लोइनना अखोई पोस्ट मॉर्टम की रिपोर्टिंग असि अखोई अथुबो ओइना पिथोपिदब तागदी नो तारीख मंगा दगदी अखोई हारिबा जेएसएसिना मखल मखा यामबगी बन्न सिंगबा लाइरिबा तिदिम लाइन से लाइरिबा सेवन ऑर्गेनाइजेशन सिंग तानरगा अखोई मखल मखा अयाम खोंजंग चंगसन जरगना असि मीडिया के थोंदा थमजरी Manipur da mega sala project ki makhada ahanba phase ki district manga da laiba school singda e-learning tahona ba project hodokre CISCO gi matenga loinana SCRT Manipur ga khusamna duna hodokhiba project adugi thauramadu Director Trade and Commerce and Industries Theatre Mega Shala Trust Bengaluru gi founder GOT Tyak Ranjan, SCRT Director Dr. Amina Kumari, Director Education S. T.S. Kiran Kumar Hamadi, SDO Thobal, Rina Hobomna Sarukyake. Lamphel Patalaiba, SCRT gi multipurpose holder Pangtok Pathoramaduda, Sarukyaki Mega Sala Trust ki founder GOT Tyak Ranjan na project asiki makada Oza Singna multimedia lesson da
Design Toraba e lesson sing Mahiro Singda Takpagi Kutong Saba Lehenduna, Oza Singbu, Master Teacher, Uhenabagi Wakalolda, Paika Liba Project Ashina, State Asidasu Education Gilamda, Ahongba Ama, Fanganbangani Haike, SCRT Director Dr. Mina Kumarina, Saye Sig January Kunmangada, Mega Sala Trust Ka MOU Ama, Sign Toneraba Matung Project Asi, Ahanwa Face Ki Oina, Infal West, Tobal, Sanapati, Ukrul Amade, Churasanpur District Hodopane, Project Asi, District Kudimaki, School Chama Sama Kangatuna, Oza Singda Training Pinaba Taurang Tauri Haike. And therefore, we may need a mechanism to monitor the process of implementation of the program as a whole or the feedback for achieving future levels of the objective of this project. I appeal to Madam Jyoti for taking up this step jointly by all stakeholders. Manipurda Puariga Sagon Aduna Labor Mafamsing, Nona Tizinda Matautari Haina, Art and Culture Commissioner M. Lakshmi Kumana Fongdukre, Wapamasi State Archaeology Department Sinduna, Koleaski Mahiro Marfu Romna, Saruk Yaduna, Manipuri Historical Sightseeing, Yanganaba, Know Your Cultural Heritage Haina Mingtonba, Religi Lamtabada Magna Fongdukibane, World Heritage Day Gamari Lenana Kanglagi Utra Sanglen Mamangdagi, Reli Lamtabaki Thoramaduda, Art and Culture Director K. Sivdas Sarma, State Archaeology Superintendent Amadi Historian, Nauribam Indramanina Chingba Mursing Susarukya K. Infal West Commando ki Kangbu Amananga Siayuk, Wahangbam Nekaidagi, Baigo Hotel, Jiribam Parking, Maharani Thong, Hindu Hotel, Nupa Kaitel, Kasampat Thong Amadi, Wahangbam Nekaigi Parking na Chingbada Park Sanati Bombaki Tabak Satakre, Additional SP Operation Adhikari Mayum Ganasham Sarmagi, Miyang Makada Satakiba Combing Operation Aduna, Miyoi Chahum Nifumapan Amamam to Oina Verification Sataki, Masagi Satak says Sabsana Putopangam Daba Miyoi Nipan, Lokatuna Makataba Wahang Pahong Chatanaba, City Police Sinakre Hari. Makatana Numidang Wairam Pona Kaitel area the Lady Batongan ba Hotel Mangada Suchangduna, Tiba Humbagi Tabak Chataki, Maduda, Toina, Mipami Pundi, Yauki de Hari. Banu Guns, Konuga, Ujau Lairembi, Udampur, Kaman Guns, Maulabi Bazar, Bangladesh ki Haraubugi Thoram Ngarang Lushin Kre, Thoramaduda Ipsagi President Joy Chandra Kontauzamna, Atoba Metunglan Oike, Manipurdagi M. Bahadurna Luchingba, Mihut Kambu Amana, Maiba Maibi, Pena Puduna, Haraubugi Thoram Pangtoke, Bangladesh ki Silet Subdivision Amadi, Dhaka Dagi Maite Kultara Marina, Haraubugi Thoram da Sarukyake, Ipa Ipuna Thambiramba, Natki Oiba Tabak Thoram, Kudingmag, Mapung Pana Pangtopaga Luinana, Nak Senba Haibasi, Ipsagi Wakalolni, Matangi Lakadaba Sahida Su, Mapung Pana Pangtoknaba, Kunza Singdat Hazabatam K. Lamdengi Solid West Dumping Site Pata Haudi Hundokpada Lekaigi Ating Balebadagi IMC na Pata Haudi Hundokpada Awaba Chow na Mayuk na Rihaina IMC gi Mayor allocation na Paumisinga Unaba Amada Fongdukre Infal Manungi Nongmada Thorakliba Amorakai Sing Loktok na Bahonabada Awaba Oire Hundokpam Laitabadagi Hauziki Oina Pata Haudi Sing IMC gi Complex ta Tampam Oiduna Leire Lamdengi Praja Singna Taliba Demand Sing Maru Oina Dumping Site ki Akoibada Service Land Piba, Lambi Semba, Drain Semba, Amadi Wall Fencing na Chingba, Semba ki Tabak Sing, Marilay Naba Authorities Sing na Tabak Oina Pangtok na Bahona Riba Asi, at Tubamatam da Luishin Biduna, Lamdengi Miyanga Yanaba Purapiu, Hauzik Lay Riba Piba Masida, Adumak Layrabadi, IMC na Fata Haudi Sing Loktok na Bahona Bada, Matam Karagi Oina Chow na Awaba, Mayok na Ragani Haike. Solid Waste Management ki treatment plan asi, locality eduna treatment plan asida, damsara asida, dam tawba yaro harakpadagi, Madugi Sayanaba, Ukhanaba Karalakpa, Makoina Piba, Dimanadu, Akoina Kudakta, Tabakoina Pantopangam Dava on process the labor. Asina Maramoiduna, I am Sina, Damta was at Pamatamda, Pogiana, Vamalatrivo, a Patau di Taba Yagiro and Harakana Maramoiduna, Impal Municipal Corporation Gi, Patau di Hundo Pagi Taba Siam, so what problem Amoiri. Amarumda, IMC Municipal Commissioner Oiriba K. Sandra Kumana,
lamdengi phata haudi hundok pamasi mamangda tha tarrom thingluba su leirure lamdengi miyamna taliba demand sing mari leinaba sarkar gi department na athuba da thabak oina onthok piduna yanaba ama puruknaba simbiu maduna trabadi amora kai hundok pagi thabak ta chauna khudong sadaba nongmu nongmagi mayokna ragani haike solution du pubirakpa kari mu pubirakta de koi di campus de su hari report ching su majin biya domnina market ta kari da yu me am jing si sengdok pang amukta bagi film lakadawa adi public ki complaint me am laksin gedawa adi market ta ngasai mot me am du paisil lagadi kai thela laiba ngasai gi praja me am gi ngasai gi complaint du kaida amot du adi impal municipal corporation na amot me am sengdok tre khotre heavy complaint me am lakadawa ngasai yaragadi athu matam da solution propiu Manipur State Legal Services Authority gi makhada District Legal Services Authority Tamenglong na International Labor Day thoram Tupul Community Hall da pangthokre thoram aduda Advocate Kisham Dane All Manipur Ladies Advocate Association gi General Secretary L Indira Susaruk yakhe Socialist Students Union Manipur na ngarang malim gi sinmi singi nimit May Day thoram MDU Hall da pangthokhe thoram aduda Manipur University gi Assistant Professor CS Ibohal Langai International Managing Director Arun Kumar Telem Kishore Chandra Wangkhemsa Union gi President Sorai Sam Yaima Mitai Susaruk yakhe May Day ga mari leinana tha ahum khudingi fongadaba anoba mirol mingthon ba chefong amasu fongke All Manipur Progressive Farmer Association asu malem gi sinmi singi numit Art and Culture Manipur gi Dormitory Hall da pangthoke thoramadu da Senior Citizen Salam Innovation Association gi President S Ratan Kumar Singjamai Girls School gi Principal Oiramba TSI School su saruk yakhe hauzi ateno brem talokjari Greenery e-motor ki nungairaba pausel miyam da pizariba khudong chaba si lobiu Greenery e-motor da phangniba gari macha singa sigi manungda adomna lupa lesing tara khaktamak deposit tawiraga apama makhal gi gari macha ama hekta launa bagi loan gi khudong chaba pizari asita sunatna mafam asida phangniba e-auto rickshaw gi oina su loan gi khudong chaba pizari adomna deposit tawiraba matungda atenba numit kharani gi manungda apama gari lobi bayar gani ngasi makleng sinbiro aikoi gi address Greenery e-motor Kaisampa Junction Churachandpur parking Panthoibi Villas. Everything you need to call it a home. A gated society with 24/7 security. Elegantly designed villas. Book now. Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited, Taurangbam Laikai, Oripok, Imphal. Nung class 12 pass out natra. Thabak thibadi kyam koira. Khang khiroi bana ANT ki 9 months medical scribing ki certificate program ma yauraga tha da lising kunchani panda ki horaga sel kaya ma line tan biar bane akupa maro gi damak pizari ba phone number ama di website asidagi khangbi biar gani Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. The all-new Vitara Brezza. Loan Pijari, Khagem Pale Huidrom Laikai, Imphal West Laiba, LZ Construction and Material Company Private Limited na Lupa Lag Yankai Fawagi Housing Loan Pijari. Loina na painting, electrification, modular kitchen, wallpaper, grazing, tiles, marble, granite, flooring, home renovation na Chingbagi, Kudong Chabasu, Lai. Tiles amasung construction material khaktang lining ba miyoy singi home delivery service su laigani. Northeast Ahanbo in the National Housing Bank wholly owned by RBI ki license pangkraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makhada Financial Institute amo in a sakhangraba Pradhan Mantri Awas Yojana Housing for All mission ki makhada subsidized loan pibada mangzil thariba Panthoibi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara hum doyang dukjare miyamna financial facilities sing lobi na baning sing jare Panthoibi Housing Finance Company Limited and its subsidiary group of companies Jolip 100% natural syrup amasung capsule yu thakpadagi oirakpa awaba chaithing hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba matangairaba upaidi Jolip syrup amasung capsule diabetes singi damakta Jolip capsule chab India gi ahanba national award di government of India na piba
Silver Dew. Makhal suna leijare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor amadi akupa marol Loktak Industry, Industrial State, Takiel da contact you. Break matung da mem utaram nokchare makata ba pawda District TV Center RNTCP Imphal West na sinduna kuntlani palak suba Wall TV degi thorab ngasi lamfelda leba IMA Hall pangthukre ngasi gi thoram adu da Chief Medical Officer District Mission Director Imphal West Dr. Aiskula State TV Officer Dr. SISAR Sisti RIMS ki Chest and Respiratory ki Head Dr. Aisunanda SDDC Director Dr. W Sasina Chingbana athoiba michungmen singona saruk gya ke Tharonga mari laina TB laina gi matangda miyang gi rally amasu chatke Air Dispensary Service ki Advanced Life Saving Ambulance sama Airport Authority of India na Medical Directorate kusina kre ambulance adu Imphal Airport ki Manager W Santosh Kumar na Health Director Dr. K Rajo da kusina ke Awang Nongpok India gi naha singi marakta skill development amasung entrepreneurship ki nimit nini gi National Conference sama Indira Gandhi National Tribal University Regional Campus Manipur Makhan gi conference hall da hokre Department of Tribal Studies Indira Gandhi National Tribal University Regional Campus Manipur na Rajiv Gandhi National Institute of Youth Development Ministry of Youth Affairs and Sports ka kusam naduna pangthokiba conference aduda Center for Entrepreneurship and Skill Development School of Social Science Manipur University ki Director Professor Ibohol Mitei RGNIY ki Tamil Nadu ki Department of Local Governance ki Head Professor Indrajit Indira Gandhi National Tribal University Regional Campus Manipur ki Director Dr. NG Ngalengnam Institute of Development Studies Kolkata ki Professor Prava Kumar Datta Susarugya ke Northeast Zone Cultural Center ki Makhada Art and Culture ga kusamnana Tribal Youth Festival Ukrul Git Tanri Kulda ngasi pangthokre thoramadu da NEZCC ki Deputy Director Don Wasam Su sarukya ke Arunachal Tripura Assam amasung Manipur gi cultural troops singna nat ki oiba jagoi kayamang utke St. Joseph Higher Secondary School Mai Tharambagi Mayokta Thodoga Siga Mari Lainana St. Joseph Higher Secondary School Mai Tharambagi Mayokta Thodoga Siga Mari Lainana Semkiba J Sina Ngasinumidang Wairam Pung Taruktagi Sugnu area da matam kaktana total shutdown law thokre Mari Lainabo authority singna mara leba sing phaduna thabak lokattabagi Mayokta khongjang asi changsin khibani St. Joseph Higher Secondary School Mai Thabada KSO Gunpi Block Chenabalaite Kanagum Makarana KSO gi Mingsat Tianaba Konabani Haina Mairoi Lovasina Sengdokli Todosiga Mari Lainana Fazin Kiba Mara Laitaba Executive Ani Condition Yaudana Tadokatabani Assembly School Mai Thaba Musing Police na Putokatabani Haidi Agent for Social Change Samadi DTCC Technopol Anina Sinduna Tobacco Control Program ki Makada Law Enforcers Singi Nomagi Oiba Orientation Program Ama More da Pangtokre Thoramaduda Moregi Additional SP KS Robinson SDO More I Dinesh Kumar JDO Technopol and Arun Kumar CMO Technopol Dr. L Mar DIO Dr. KS Gojen Susarugya K Club Singna Yumthong Kuding Sangduna Sel Khaibada Mayokna Bakudong Sadaba Singkhardang Oirabasu Kokhan Namagi Pandamda Leikai Pukri Singda Nga Thadakre Thangwiban Tingel Maru Pukri Amadi Kuyatong Pukri Achobuna Chingbada Nga Thadaki Lystrom Construction Gi Proprietor Lystrom Manina Thangwiban 1st 2022 Haiba Timda Sotana Leiba Kendra Sivi Manaba Thakta Pukhanabagi Dama Sakut Thorang Kaya Paikatpani Club Singa Tanaraga Club Singi Sentok Ojanaba Makatana Nga Thadabagi Tabak Satagani Masigi Matakta Kendra Asigi Mafam Sin Batungna Sakut Thorang Kaya Paikat Pahuragani Haidi ISTV network ki sarukamu oiba Iraima cable network cycle gi sawambungdagi cycle fawbagi line hawkiba nomaijing nimitta sitkiba nonglei nungsitna mafam kaya da tatle masina maram oiduna line asina puba subscriber singda signal piba ngamkidre masigi damak waro biroi hauzik sanoi pau lobirase
ngasigi sanawgi pauda Burnaida August tara taruktagi kunmari fawa pangthokodoriba tara suba Asian Junior Wushu Championship amasung China da October tara taretagi kulumdoi fawa pangthokodoriba tara manga suba World Wushu Championship for Senior Men's and Female gi India gi Wushu team semnabagi damal Wushu Association of India Natural Selection ama Sai Bhopal da pangthokodori maramaduna Tara Tarelak Suba Junior National Sub Junior National amasung kuntare Suba Senior National Championship ta medal lokiba sanaroi singna masagi passport Wushu Association of Manipur da hayeng me ahungi ayupung mapandagi taramatoi fawbagi manungda pisilakna bakhangale Veteran Sports Organization Kongjom Circle na sinduna manga suba VSO Men's Open 7-a-side football tournament Tekcham High School ground da team kunithoina sarugyaduna hokre ngasi sanakiba ahanba match ta Endeavor FC Wangjing amadi Real FC Langthabal goal amata chanaba ngamdana draw chatkre ani suba match ta Tangkol FC Tekcham na FC Lamjawbu goal manga shino da thoikre makata sanabagi paw wen thojam dagi amuk fangbigani SBS Trust Singjamaina sponsor Toraga All Manipur Football Association Sinduna Ngasidagi Impal gi Mapal Kangjibungda Tim Mapal na group ni thongna khairuktuna ahanba Sapam Tombi Singh Memorial Sub Junior Girls Inter Club Football Tournament hokre Haudopagi Thoramda Dame College of Arts and Commerce ki Hana Principal Weramba NG Brajakumar All Manipur Football Association ki President S Sanatomba Madi UD Affairs Sports ki Hana Joint Director Weramba W Susil Kumar na Thoramapu Singh Oiki Tha asigi tang taramari phawa pangthokadoriba tournament asigi ngasi ahubu numit ki sankiba ahanba match da ICSA irengbamna thau thangmaiban bu goal mari amada maitiba pikre ICSA irengbangbi mai pakipki goal singadu L Biziana match ki nipuni toishubamadi yankhai mapal suba minute goal ani sanki atopa goal ani aduna I Gitarani amadi L Celiana match ki kunthani toishubamadi yankhai taruk suba minute sankibani match asida maiti kiba thau thami pan game matangar ba goal aduna e nanauna match ki ahum suba minute sanki Tournament asigi ani suba match ki sanakibada Eastern Sporting Union Wangkhaina Kripsa Naurem Thongbu goal ahum ani da maiti ba pikre Eastern Sporting Union Wangkhai gi mai pakipi goal singadu G Premita CH Anjali amadi Angelina match ki mapal suba nipuma thoi suba amadi yangkhai ni thoi suba minita sankibani match asida maiti kiba Kripsa Naurem Thonggi goal ani aduna El Priya amadi Limpa Homaina match ki humputra suba amadi match ki apiba matamgi ahapa minute ahumda sankibani Sathariba tournament asigi hayeng nungtilpung amaga minute nipumanga chatpada ahanba match oina AMMA FC Andro amadi PLL Surajanpurga Sanagani Ani Suba match nungtilpung ahunga minitra mga chatpada WFA Kaksing amadi YWC Langthabalga Sanagani Pai Manipurgi football nung sibiri ba isin inaw singna hojekti traw na yung biragan kay Manipurgi mayo ay na porpagi kano damateng pangbiyo traw ase hojekti Manipurgi oira bani ito na Manipurgi football nung sibiri ba isin inaw singna hayang laga kogi please support and please cheer for Manipur for Traw FC Manipurgi ahanba home match hayang nungtilpung ani makai tabada Kumalampang Men Stadium da Lone Star Kashmir FC ga sanaragani hiram masigi matang ngasi Kumalampang Men Stadium da pre-match press conference ama pangthokre Tharam masida Traw FC Manipurgi General Secretary T Phulen Maitei Manager L Ibomsa Vice President T A Subhash Chandra Team Captain Prince Will Imeka amadi Lone Star Kashmir FC gi coach Nitesh Singh Manager Nasimuel Gani amadi Team Captain Henansu Saruyaki All India Football Federation na sinduna tha sigitang kunma paltagi Team Mari Ozone Football Club Bengaluru Lone Star Kashmir FC Traw FC Manipur Singabem Football Club Aizol Mizoram na sarugyaduna home and the away basis sa Chathariba Hero Second Division League final round gi Traw FC Manipur gi ahanba home match hayeng nungtilpung ani makai tabada Kumalampang Men Stadium da sanaraba sem sabaloikre Thoram asida saruk yakiba Traw FC Manipur gi General Secretary T Phulen Maiteina hayeng sanagadoriba match asi mai paklabadi Hero I League ta saruk yaba phangnabagi achauba mating ama oiragani on handaki final round di koi campaign se Aizol da koi chingabeng man hot favorite na mayam na panai chingabeng je koi na 3-1 thoirabani na hojek se koi gi tempo se yamna high ori etna sidais da koi na visiting team
keno se home crowd ki advantage loraga Lone Star Kashmir se koina 3 points pangbangam horaga de koi gi I League first division changbagi asa se amtina nakadra hana khalli ana with our home support akoi leizabi thadokna koi kan honna jagani they are ready for tomorrow's match and hopefully we can get full points tomorrow. So let's pray and hope everyone comes and support our team. Amaromda Thoramasida Saru Yakiba Lone Star Kashmir FC gi coach Nitesh Singh na phongdo khibada hayeng sanagadoriba match asi mai paktuna full point phangnaba honagani haiki. We have people who have helped us in analyzing opponent's match. Definitely, that is the reason we are full prepared. Beki Sagol Semamati Aswajit Senjamna Rohan Agarwal Lamadi Menan Natpo Mighty Pupiduna Sahi Tramri Makaginu Pamasagi Aita Super Series Tennis Tournament ki doubles ki title Laukre. All Manipur Tennis Association na Sinduna Mamang Thagi Tang Kunma Poltagi State Marigi Nupamasa Madinapi Masa Tennis Sanari Yankai Matoi na Saru Yaduna Lampen Part Officer Kalapi Tennis Complex sa Satariba Sahi Tramri Makagi Nupamasa Madinapi Masagi Aita Super Series Tennis Tournament ki ngasi sana ki ban Nupamasagi doubles ki Roiba Mersta Biki Sakol Sebamadi Aswajit Senjamna Rohal Agarwal Amadi Menan Natpo Set Anis Sino Tarin Manga Madi Taru Ahumda Mighty Pupiduna title Laukibani. Amaromda nipi masagi doubles ki sanki baroiba merstana Maliska Kuramu amadi Seriniba Sandini ki Zurana Aditi Singh amadi Sahu Aditya ki Zurabu set ani sino taruk ahum amadi taruk sino da mighty piduna title Laukre. Nupa masagi singles ki aroiba mersta Aswarji Senjam amadi Beki Sagol Semga Sanaragani ngasi sanaki ban nupa masagi ahanba semifinal mersta Aswajit Senjamna Parsa Mahirbu set ani sino amadi ani suba semifinal match ki sanakipada Beki Sagol Semna Rohal Agarwal bu set ani sino da mighty piduna final sangkibani. Nipi masagi singles ki aroiba match da Srinivasan Sandani amadi Ahmad Srinivasan ga sanaragani ngasi sanakiba ahanba semifinal match da Srinivasan Sandani na Aditi Singh set ani sino amadi ani suba semifinal match ki sanakibada Ahmad Simarin na Brahma Jogadibu set ani sino da mighty piduna final sangkre. Manipur Cricket Association na Sinduna Mamang Thagi Tang Taramatoi digi Tim Taranitoi na Grubani Togna Kaiduktuna Hainokbo Ground Sanaba Hokiba Ahanba MCA Under 16 Boys Narem Raj Ningthok Singh Memorial Trophy gi ngasi Hainokbo Ground Sanakiba matchta YUC Kwa Kaithel na Kraw Khamnam Bazar bu wicket tareta mighty pikre. Match asida YUC Kwa Kaithel gi Sanaroi Sanjit na wicket ama amadi run nipunipa logduna man of the match ta ki hayeng ground asida Cyclone Thamibanamadi PTRC Paswaiga Sanagani. Educational Social Organizing ESO Club Bamdiar Makhailekai na Sinduna Mamang Thagi Tang Kunipal dagi Tim Kuntramari na Grum Nepal Thongna Khaidukuna Club asigi ground Satariba Nepal Swiss 11 7-man Asset Open Football Tournament ki ngasi sanakiba ahanba match ta Wangoi FC amadi FC na ball goal amamam chanaduna draw satkre ani suba match ki sanakibada Thoiba FC Tiam Leisang Khongna Nasari FC Ketrigaw bu goal ani amada mighty PK. Eastern Lion Club Nongada Amadi Eastern Uni Club Kameng na Sinduna ELC Nongada Amadi EUC Kameng na Satariba Ahanba Ipatho Puriromba Kapki ngasi sanakiba ahanba matchta Opha Pungdongbam na EUSC Telobu gol mga nidamadi ani suba match ki sanakibada Sekta Timbina Sada Sanjembambu gol ahum amada mighty pikre. Thagachari boyai makha tawa pawda ngasi nongmagi oiba ingasagi pawamu phangbigani. Environment Directorate ki phangkiba ngasi goikiba ai nga samdi nungji ka pawda kwaidiki sakiba Celsius degree kuntrani pal dasmig nipal mapal kwaidiki ingba Celsius degree tara mga dasmig mga Nuksit yaw pa isang manatili sang maximum da sa damar putara mari dasmig mapal ani minimum da sa da kuntra mga dasmig sino ahum oiki. Ngasigi nong suki bagisang amat dasmig ani 3 mm ni. Haujaroi beda maroi bapaw amukhana. Sadong gi hilaksin badalu kibami ahungi manungda amagi hakchang phangle.
NGO singi katokpa service yaudana lenga kakana hakselgi thorang paikhatpada awaba oi haina Manipur Governor Dr. Nazma Heptullah na phongdokle amadi sakangaba singna Delhi da Manipuri mahiroi manga purakpada amaka hena sokpada gi laikna kre Sigona dia sibina pizza pawmata solution jare miyeng tabiri basingwa mukahanna khurun jare